Matamdi ichenda chatli Haukare nong ma Tai bang thabak thadok duna Aigi yomda halani Nungsiraba isilinausing Ojasing amati Tabiriba khwai tarabu ikai khumnaba utsari loinana ibongom haki shastragi saruk khara paduna taminasi aigi iram chatsing aina phongdokle nahakna paukhum-bire nahaki pathapsing aingonda tambiyu nahaki satna pathapsinggi lambi aibu wakhal tahanbiyu asumna aina nahaki angakpa thabaksingi maramda dhyan taujagani thagadi sei chamaga taramapan pada kuntaruk-tagina kuntaret amuktang ishor ibongoda haijaminasi sargagi phambalda leiriba asengba amasung achumba oiriba ahengba ishor ipa ibongo nangonda lakchari nakpo hannana khuramjai thagatsari nanaigi leiton amasung aigi pukning wakhal imogi thawai sengbagi pangalna ngangthokchabagi thauna pinabiyu tagadaba nangi nasa nanaising amasung ibongogi khusem oiriba mioiba khudingmaki punsida kanaba thaugatba aran khubamgi mangal ado ibongo Kristadani habasu ujaba ngamba nanaibu sijinabiyu khoi khudingmakpu bor pinabiyu haina nasa nanaigi nijaba thagatchaba nonjaba pumbasi khoi paptagi handokpiyopu Prabhu Jesu Krista imogi asengba mingda nijaribani Amen. Thagadi-sei asigi aibasina hanjina mapu ibongogi marang kaiba langi wahaigi atupado phongdokli ngasi sahi lising ahumgi matungda ibongom hakna tauramba kayadudagi hena mahakna mahaki mapung phaba wahi Bible gi ariba amasung anoba walepnabagi sarukse ikhoida pibire ingam ngamba ibongo ishorbu kayagi matik thagatchabano maramdi ikhoi isa-isagi londa imogi wahi Bible khutta leiba phangjabase kayagi matik laibak phabano lairik asina Ishorna ikhoibu nungsibiba amasung mahaki chanbibagi mapana Bible kauba lairik ase ikhoida pibire lairik asina ikhoida sarga jaunaba lambi sengna utpire asita natana taibang punsi lenba matamda hingba matamda karamna chatkani ingthaba harauba amasung mahaki matik mangalgidamak hingjaba punsi adusu imo mahaki wahina ikhoida takpi maram aduna nungsiraba isilinausingbu thaugatchabaga loinana aina insinjari madudi Bible asi pabiyu nainabiyu maramdi masi ibongo mahaki asengba shastragi sarukni masi Bible makse ishor masamaki wahini Imogi wahai asi ishor masamaki sordagi oiba adugumba ahingba wahini maram aduna nahaki wadi aigi khongi thaumaini aigi lambigi mangalni thagadi-sei chamaga taramapan pada chamaga marida Prabhu Jesu ibongo mahak makna hairamma wahai adusu amukka hanna ningsingminasi Jesu na hai masi iduna lei mioibana taltana hingloi adubu ishorgi wa khudingi mapana hingani lukpandup mari padani phumare aikhogi punsigi haurakphamse ishordagi lakpa amasung haurakpa maramna taltana haibadi taibangi chinjak khaktana mioibabu hinghanba ngamde aikhogi chinjaktagi hena maru oiriba yamna nit oiriba ishorgi wahai asibuni aikhogi punsigi haurakpham amasung punsi pibiriba mahaki ahingba asengba wahai Bible ki mapantana mioibagi thawai amasung hakchang animakta imomang hingba pibi
ꯖꯣꯍꯥꯟ ꯄꯟꯗꯨꯞ 6:38 ꯑꯅꯧꯕ ꯆꯍꯤ 2022 ꯑꯁꯤꯗꯁꯨ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯊꯧꯒꯠꯆꯔꯤ ꯂꯣꯏꯅꯅ ꯏꯟꯁꯤꯟꯖꯔꯤ ꯑꯗꯨꯒ ꯍꯥꯏꯖꯕꯗꯤ ꯕꯥꯏꯕꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯑꯁꯦꯡꯕ ꯏꯁꯣꯔ ꯃꯍꯥꯛꯃꯛꯀꯤ ꯁꯣꯔꯗꯒꯤ ꯑꯣꯏꯕ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄꯤꯈ꯭ꯔꯕꯅꯤ. The millions of people have transformed their lives even through this book because it is a living book. Bible se ahingba lairik adune. Bible se adum moinamak miyoi kayarak afaw archaeologists masamang su changyeng tawduna hotnakhrabani masida kari yawi masida kari aranba achumba haina adubu Bible hairiba lairik ase achummada jumpham oiba asengba imom haki wahi adune haujiksu lairik asibu changyeng tawri lairik asigi namak miyoi kaya gi punsi su katkrabane ngasi su miyoi kaya amana Bible asigi damak siba kite thawai thaba pamude miyoi kaya amansu thawai katkrabane miyoi kaya gi punsi dasu ot naibiba masi khangduna leiri ot naibiri amasung naisu naikhigani maramdi masi asengba oiba maramna miyoi gi punsida masi adumak thokani thawai katkraba miyoi singi punsidugi mapana nongmagi mi singna Kristagi achumma asengba se khanglakpasi adumak manghanaba honaragasu adumak nongmagi adumak thajabagi masingsu adumak hengalakani maramdi masi asengba masung ahingba wahi adone hairiba asengba lairik asibu miyoi kayana athingbagi pikhare ben tawkhare ikai khumnaningai matik leiraba mamal leiraba lairik asibu mang takhananaba mai thaduna manghan tumhananaba kayasu honakhrabani miyoi kayamana huwang taduna I taduna lan sokna khare maraktusu kayamana muthatnanaba manghananaba sarau sinkhrabani adu pumnamaktuna ngamkhide makhoitu loina mai thiki they all are defeated. None cannot defeat this holy book asigi asengba lairik asi kanamatana mai thiba piba ngamde maram aduna masigi singthanabada matik chaba shastragi lamai kaya sing ase pukning thamoi hangdoktuna pabibagi tangai fadaba matam adune maduna pabiyo masida achumba asengba ishori mo mahaki matangda amasung miyoibagi punsigi matangda miyoiba jatigi mahausa miyoibagi haurakpham miyoiba ama oina aikoi isagi thamoigi phibam kayasu sengna shastra asida jawrabani shastragi ariba amasung anongbo walepnabagi saruksingse pabiyo nainabiyo wakhal tawbiyo thijin humjinbiho nahakki matam leiringai loinana ibom hakki wahi asigi haivi illo ishori bom hakki matangda amasung nasamaki matangda athup arot pakaya dusu ibom hanan hakki pinsida madu sengna phongdok pigani aduga asa piba aduga ingthaba piba adugumba nahakki punsida choidana hakthengna phangjagani amaromdana miyoibase koi miyoibana paap ki polum sing adu puduna chatle mi khuding mak paap chele amasung ishor gi matik mangal dagi sothai haibati ishor nai koi bu kanbi ga daba adu dagi miyoibana lapna sathokre masagi paap ki maramna ishor gi nakta kanana su sangsin mangamde dana romeo pandup hongi bad kunhumdoi ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯄꯥꯞ ꯑꯃꯠꯇ ꯂꯣꯠꯄ ꯉꯝꯂꯣꯏ ꯃꯤꯑꯣꯏꯕꯅ ꯃꯄꯥꯟ ꯊꯣꯡꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯊꯃꯣꯏꯗ ꯌꯦꯡꯉꯤ ꯑꯍꯥꯟꯕ ꯁꯥꯃꯨꯑꯦꯜ ꯄꯟꯗꯨꯞ 13 ꯄꯗ 8 ꯎꯕ ꯐꯪꯉꯤ
ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯕꯅ ꯏꯁꯥꯅ ꯇꯧꯈꯤꯕ ꯄꯥꯞ ꯑꯃꯠꯇꯗꯒꯤ ꯆꯥꯝꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯀꯣꯛꯄꯤꯕ ꯉꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯞꯅ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯕ ꯄꯣꯔꯛꯏ꯫ ꯅꯍꯥꯛꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯥꯏꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ, ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜ ꯐꯝꯕꯩꯒꯤ ꯃꯥꯡꯗ ꯄꯨꯟꯁꯤꯒꯤ ꯍꯤꯁꯥꯞ ꯑꯗꯣ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯅꯍꯥꯛ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ, ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯖꯕꯁꯦ ꯌꯥꯝꯅ ꯇꯁꯦꯡꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯃꯃꯝꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯨꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯍꯧꯒꯗꯕꯃꯛꯅꯤ꯫ ꯃꯇꯝ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯗ ꯍꯤꯡꯂꯤꯉꯩꯗ ꯏꯁꯥꯒꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯖꯗꯨꯅ ꯀꯟꯕꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯃꯣꯏꯅꯨꯡꯗ ꯄꯥꯞ ꯍꯩꯗꯣꯛꯆꯗꯨꯅ ꯊꯥꯖꯗꯨꯅ ꯂꯧꯁꯤꯟꯖꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯖꯍꯧꯗ꯭ꯔꯒꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯋꯥꯌꯦꯜ ꯃꯄꯨ, ꯕꯤꯆꯥꯔ ꯃꯄꯨ ꯑꯣꯏꯅ ꯃꯍꯥꯛꯀ ꯐꯪꯅꯒꯅꯤ꯫ ꯃꯗꯨꯗ ꯑꯋꯥꯕꯗꯨ ꯅꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯉꯁꯤ ꯃꯇꯝ ꯄꯤꯔꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯅ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯪꯖꯔꯛꯅꯅꯕ ꯉꯁꯤꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯤ꯫ ꯁꯣꯛꯊꯔꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯄꯨꯕ ꯁꯥ, ꯂꯥꯎ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯎ, ꯑꯩꯅ ꯅꯈꯣꯏꯗ ꯄꯣꯊꯥꯕ ꯄꯤꯕꯤꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯖꯗꯨꯅ ꯏꯕꯨꯡꯉꯣꯕꯨ ꯂꯧꯁꯤꯟꯕ ꯍꯦꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯏꯪꯊꯕꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯐꯪꯖꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣই ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯁꯔꯒꯗ ꯂꯩꯃꯤꯟꯅꯔꯨꯒꯅꯤ ꯍꯥꯏꯕꯒꯤ ꯑꯔꯦꯞꯄ ꯏꯪꯊꯕꯁꯤꯁꯨ ꯇꯥꯡꯗꯥꯡꯅ ꯑꯗꯨꯃꯛ ꯐꯪꯖꯕ ꯉꯝꯂꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯤꯉꯩꯗ ꯏꯕꯨꯡꯉꯣꯒ ꯆꯠꯃꯤꯟꯅꯕ, ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯍꯤꯡꯖꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯒꯗꯕꯃꯛꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯈ꯭ꯋꯥꯏ ꯇꯔꯥꯗ ꯑꯅꯧꯕ ꯆꯍꯤꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯏꯕꯨꯡꯉꯣꯕꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯁꯨꯡ ꯃꯇꯝꯕꯨ ꯁꯩꯊꯥꯗꯨꯅ ꯁꯛꯄ ꯏꯁꯩ ꯃꯇꯦꯛ ꯑꯃ, ꯏꯃꯣꯒꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯏꯆꯥꯅꯨꯄꯤ ꯕꯟꯗꯅꯥ ꯇꯥꯌꯦꯟꯖꯝꯅ ꯑꯩꯈꯣꯏꯗ ꯁꯛꯇꯨꯅ ꯈꯨꯗꯣꯜ ꯇꯧꯕꯤꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯆꯠꯂꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃ, ꯇꯥꯏꯕꯪ ꯊꯕꯛ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏ ꯌꯨꯝꯗ ꯍꯜꯂꯅꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯆꯠꯇꯨꯅ ꯂꯩ, ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯆꯠꯇꯨꯅ ꯂꯩ꯫ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯂꯥꯜꯂꯤ ꯑꯀꯥ ꯑꯀꯨꯝ ꯃꯌꯥꯝꯕ, ꯄꯨꯟꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ, ꯅꯣꯛꯄ ꯀꯞꯄ ꯑꯌꯥꯝꯕ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯏꯁꯩ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯊꯧꯒꯠꯄꯤꯕꯁꯦ ꯅꯣꯡ ꯅꯣꯡꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯊꯥꯖꯁꯤ꯫ ꯆꯨꯝꯕꯗ ꯆꯤꯡꯕꯤꯅꯅꯕ ꯂꯝꯕꯤ ꯂꯝꯃꯨꯛꯅ ꯆꯠꯄ ꯌꯥꯏ ꯄꯥꯞꯀꯤ ꯂꯝꯕꯤ ꯑꯍꯤꯡꯗ꯫ ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯀꯌꯥ ꯀꯌꯥ ꯑꯃꯃꯝ ꯂꯥꯟꯊꯣꯛꯇꯨꯅ ꯂꯝꯖꯦꯟ ꯇꯥꯅꯕ ꯂꯣꯏꯗꯨꯅ ꯊꯋꯥꯏ ꯌꯨꯝꯗ ꯍꯜꯂꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤ ꯈꯟꯊꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯗꯨꯃꯛ ꯁꯥꯡꯍꯧꯕ, ꯑꯃꯔꯣꯝꯗꯅ ꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯇꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯃꯛ ꯇꯦꯜꯍꯧꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯕꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ, ꯍꯛꯆꯥꯡꯒꯤ ꯄꯨꯟꯁꯤꯗꯤ ꯅꯥꯄꯤꯒꯨꯝꯕꯅꯤ ꯑꯃꯁꯨꯡ ꯂꯩꯆꯤꯟꯒꯨꯝꯕꯅꯤ꯫ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯈꯣꯏꯅ ꯈꯪꯗꯦ꯫ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ? ꯃꯔꯝꯗꯤ ꯅꯈꯣꯏꯗꯤ ꯃꯇꯝ ꯈꯔ ꯐꯥꯎꯕ ꯎꯕ ꯑꯗꯨꯒ ꯃꯇꯨꯡꯗ ꯃꯥꯡꯈꯤꯕ ꯃꯅꯤꯜꯅꯤ꯫ ꯌꯥꯀꯣꯕ 4:13꯫ ꯃꯔꯝ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯍꯥꯏ, ꯄ꯭ꯔꯚꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯊꯥꯖꯕ, ꯏꯕꯨꯡꯉꯣꯗ ꯑꯁꯥ ꯊꯝꯖꯕ ꯃꯤ ꯑꯗꯣ ꯌꯥꯏꯐꯕꯅꯤ꯫ ꯖꯦꯔꯦꯃꯤꯌꯥ 13:8꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯆꯍꯤꯁꯦ ꯆꯍꯤ ꯑꯃꯗ
ꯑꯃꯨꯛ ꯈꯛꯇꯪ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯗꯨꯅ ꯅꯧꯅ ꯄꯣꯛꯄ ꯄꯨꯟꯁꯤ ꯐꯪꯖꯍꯧꯔꯕꯗꯤ ꯅꯣꯡꯃꯒꯤ ꯄꯨꯟꯁꯤꯗ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯅꯨꯃꯤꯠ ꯑꯃ ꯐꯪꯖꯔꯕꯅꯤ꯫ ꯁꯥꯁꯇ꯭ꯔꯅ ꯍꯥꯏꯕꯒꯨꯝ ꯃꯈꯣꯏ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯅꯧꯏ, ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯌꯥꯕꯗꯤ ꯊꯣꯏ ꯍꯦꯟꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯅ ꯍꯥꯏ, ꯖꯦꯍꯣꯚꯥꯗꯤ ꯑꯩꯒꯤ ꯁꯔꯨꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯁꯥ ꯊꯝꯖꯒꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯤꯕ, ꯊꯣꯛꯂꯤꯕ, ꯍꯧꯈ꯭ꯔꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯕ ꯃꯇꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯣꯏꯔꯤꯕ ꯅꯨꯃꯤꯠ, ꯊꯥ, ꯔꯤꯇꯨ, ꯆꯌꯣꯜ, ꯆꯍꯤ ꯑꯁꯨꯝꯅ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯣꯏꯔꯤꯕ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ, ꯔꯤꯇꯨ ꯇꯔꯨꯛ ꯑꯁꯤꯗ, ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ, ꯄꯣꯛꯄ, ꯁꯤꯕ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ, ꯌꯨꯝ ꯀꯩ ꯁꯥꯕ, ꯀꯥꯏꯅꯕ, ꯊꯨꯡꯅꯕ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯑꯣꯏꯔꯤꯕ, ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ, ꯊꯣꯛꯂꯛꯀꯗꯕ ꯑꯣꯏꯔꯕꯁꯨ ꯆꯍꯤꯁꯤꯒꯤ ꯃꯅꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯂꯥꯛꯀꯅꯤ, ꯀꯔꯤ ꯊꯣꯛꯀꯅꯤ, ꯀꯔꯝꯕ ꯑꯋꯥꯕ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯒꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗꯦ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯍꯤꯁꯤꯗ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ, ꯌꯥꯏꯐꯕ, ꯏꯪꯊꯕ, ꯇꯞꯊꯕ ꯑꯗꯨ ꯈꯛꯇ ꯑꯁꯥ ꯇꯧꯗꯨꯅ ꯂꯩꯒꯜꯂꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯆꯍꯤꯁꯤꯗ ꯊꯦꯡꯅꯔꯛꯄ ꯌꯥꯕ ꯑꯀꯤꯕ ꯇꯨꯖꯨꯡꯕ, ꯑꯋꯥꯕ, ꯑꯃꯝꯕ ꯄꯨꯡꯖꯥ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯐꯝ ꯑꯁꯤ ꯊꯣꯛꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯦꯡꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯧꯕ ꯆꯍꯤꯁꯦ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯅ ꯈꯪꯗ꯭ꯔꯤꯕ, ꯎꯗ꯭ꯔꯤꯕ ꯆꯍꯤ 2022 ꯑꯁꯤꯗ ꯈꯣꯡꯁꯥꯟꯕ ꯍꯧꯔꯕꯅꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ? ꯃꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕ ꯈꯣꯡꯆꯠꯅꯣ? ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯆꯤꯡꯕꯤꯕ, ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕ ꯈꯪꯕꯁꯦ ꯊꯥꯖꯗꯨꯅ ꯂꯩꯔꯕ ꯑꯩꯈꯣই ꯑꯃꯃꯝꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯈꯪꯉꯤ, ꯑꯩꯈꯣꯏꯅ ꯍꯛꯊꯦꯡꯅꯔꯤ, ꯍꯧꯈ꯭ꯔꯕ ꯆꯍꯤ 2019ꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯋꯥ ꯑꯅꯥ, ꯆꯩꯅꯥ ꯆꯩꯊꯦꯡ ꯀꯣꯚꯤꯗ-19ꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈꯜ ꯀꯌꯥ ꯑꯃ ꯀꯥꯏꯍꯟꯈ꯭ꯔꯕ, ꯑꯗꯨꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯗꯨꯅ ꯄꯦꯟꯗꯤꯡ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯍꯛꯊꯦꯡꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯑꯗꯨ ꯄꯤꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯑꯃꯁꯨꯡ ꯅꯧꯅ ꯄꯣꯛꯄ ꯄꯨꯟꯁꯤ, ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯑꯃ ꯑꯣꯏꯖꯕꯁꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯐꯪꯖꯍꯧꯅꯅꯕ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯇꯧꯔꯤꯕꯅꯤ꯫ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯆꯍꯤ 2022ꯁꯤꯒꯤ ꯖꯔꯅꯤꯁꯤꯗꯁꯨ ꯏꯁꯣꯔꯒ ꯆꯠꯃꯤꯟꯅꯕ ꯄꯨꯟꯁꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯕꯁꯦ ꯄꯥꯝꯃꯤ꯫ ꯏꯕꯨꯡꯉꯣꯅ ꯃꯗꯨ ꯏꯟꯁꯤꯟꯕꯤꯔꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯅꯧꯅ ꯄꯣꯛꯈ꯭ꯔꯕ, ꯈ꯭ꯔꯤꯁꯇꯕꯨ ꯇꯁꯦꯡꯅ ꯈꯪꯖꯔꯕ, ꯅꯧꯅ ꯄꯣꯛꯂꯕ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯑꯁꯦ ꯂꯦꯡꯗꯅ ꯂꯩ꯫ ꯀꯩꯗꯧꯉꯩꯗ ꯏꯕꯨꯡꯉꯣꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣꯏ ꯑꯃꯁꯨꯡ ꯂꯪꯁꯦꯛꯄꯤꯔꯣꯏ ꯍꯥꯏꯕꯁꯦ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯏꯕꯨꯡꯉꯣꯒꯤ ꯍꯥꯏꯕ ꯏꯟꯗꯨꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯍꯪꯕ ꯋꯥꯍꯪ ꯑꯗꯨꯅꯤ꯫ ꯑꯔꯣꯏꯕꯗ ꯑꯅꯧꯕ ꯆꯍꯤꯁꯤꯗ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯈꯨꯠꯁꯦꯝ ꯃꯊꯧ ꯇꯥꯏ꯫ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯕꯥꯏꯕꯜꯅ ꯀꯔꯤ ꯍꯥꯏꯕ ꯃꯨꯟꯅ ꯇꯥꯎ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯕꯗꯤ ꯃꯍꯥꯛ ꯑꯅꯧꯕ ꯈꯨꯠꯁꯦꯝꯅꯤ꯫
ꯑꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯂꯥꯟꯊꯣꯛꯈ꯭ꯔꯦ, ꯌꯦꯡꯉꯨ ꯄꯣꯠ ꯄꯨꯝꯅꯃꯛ ꯏꯅꯧ ꯅꯧꯔꯛꯂꯦ. ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯣ 5:18. ꯅꯨꯡꯁꯤꯔꯕ ꯊꯋꯥꯏꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯤꯕꯁꯤꯡ, ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯣꯏꯔꯒ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯤꯄꯥꯜ ꯍꯛꯆꯥꯡꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯇꯕꯒ ꯆꯞ ꯃꯥꯟꯅꯩ. ಮಿನಂಬ ಚಿಂಥೀವ ಸಾಸಿನ್ನಬ ಪುನ್ಸಿ ಅದುದ ಅದುಮಕ್ ನೌನ ಪೋಕ್ಲೆ ಹರಗ ಹಾನಗಿ ಅರಿಬ ಮಹೌಸಾ ಅದುದ ಅꯩꯈꯣꯏꯅ ಪುನ್ಸಿ ಲೇಲಬದಿ ಅꯩꯈꯣꯏꯅ ಈಶ್ವರಗಿ ಮತಿಕ್ ಮಂಗಾಲ್ಬೋ ಮಾಂಘನ್ಬನೆ. ಮರಂ ಅದುನ ಕ್ರಿಸ್ತಾನ್ ಪುನ್ಸಿ ಅಸಿ ಪುನ್ಸಿಗಿ ಪಥಾಬಸೆ ಇಸಾಬು ಯಾಜದಬ ಅದುನಿ ಹಾಯ್ಬದೋ ಶಾಸ್ತ್ರನ ಅꯩꯈꯣꯏꯗ ತಾಕ್ಪಿಬದೋ ಮಾಥಿ ಪಂದುಬ್ 13 ಪದ 13 ಅಮುಕ್ತಂಗ್ ಪಾಮಿನಸಿ. ಕನಾಗುಮನ ಅꯩಗಿ ಇತುಂಗ್ ಇನಿಂಗ್ಲಬದಿ ꯃꯍꯥꯛ ꯃꯁꯥꯕꯨ ꯌꯥꯖꯗꯁꯅꯨ, ꯃꯥꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯣꯁ ꯂꯧꯈꯠꯇꯨꯅ ꯏꯇꯨꯡ ꯏꯟꯖꯁꯅꯨ. ꯃꯔꯝ ꯑꯗꯨꯅ ꯄꯨꯟꯁꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯏꯃꯣꯟ ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯄꯨꯟꯁꯤꯗꯒꯤ ꯊꯥꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯄꯥꯝꯕꯁꯦ ꯃꯍꯥꯛꯀ ꯅꯛꯁꯤꯟꯅꯅ ꯆꯠꯄ ꯄꯨꯟꯁꯤ. ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯄꯥꯝꯕꯤꯗ ꯃꯁꯥ ꯑꯗꯨꯅ ꯃꯍꯩ ꯌꯥꯝꯅ ꯄꯥꯟꯅꯅꯕ ꯆꯦꯠꯅ ꯅꯞꯇꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤ. ꯑꯗꯨꯅ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯄꯨꯟꯁꯤꯒꯤ ꯑꯍꯧꯕꯁꯦ ꯑꯩꯈꯣꯏ ꯀ꯭ꯔꯣꯁꯇꯒꯤ ꯍꯧꯏ. ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯣꯁꯇ ꯀꯠꯊꯣꯛꯄ ꯄꯨꯟꯁꯤ ꯑꯗꯨꯅꯤ. ꯊꯥꯖꯔꯕꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯗꯨꯅꯤ. ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯖꯕ ꯅꯨꯃꯤꯠꯇ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯕꯞꯇꯥꯏꯖ ꯇꯧꯔꯒ ꯑꯣꯏꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯈꯛꯇ ꯑꯩꯈꯣꯏ ꯁꯦꯕꯣꯛ ꯑꯣꯏꯕ ꯅꯠꯇꯦ. ꯁꯦꯕꯣꯛ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯊꯧꯒꯠꯆꯕ ꯐꯪꯖꯕꯁꯦ ꯏꯃꯣꯒꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯇꯠꯇꯅ ꯑꯩꯈꯣꯏ ꯗꯤꯁꯥꯏꯄꯜꯁꯤꯞ ꯁꯦꯕꯣꯛ ꯑꯣꯏꯕꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯁꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀ꯭ꯔꯣꯁ ꯄꯨꯕ, ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯀ꯭ꯔꯣꯁꯇ ꯁꯤꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯄ ꯄꯨꯟꯁꯤ ꯑꯗꯨꯅꯤ. ꯃꯇꯝ ꯂꯩꯇꯦ, ꯑꯃꯨꯛ ꯍꯟꯅ ꯑꯩ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗ꯭ꯔꯤꯕ, ꯅꯧꯅ ꯄꯣꯛꯇ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ. ꯁꯔꯒ ꯌꯧꯕ ꯂꯝꯕꯤꯗ ꯀꯔꯝꯅ ꯆꯠꯄ ꯉꯝꯒꯗꯒꯦ? ꯅꯍꯥꯛꯅ ꯑꯍꯥꯟꯕꯗ ꯏꯕꯨꯡꯉꯣꯅ ꯍꯥꯏ, ꯅꯍꯥꯛ ꯅꯧꯅ ꯄꯣꯛꯀꯗꯕꯅꯤ. ꯌꯣꯍꯥꯟ ꯄꯟꯗꯨꯞ 3:3. ꯅꯍꯥꯛꯅ ꯄꯥꯞ ꯍꯥꯏꯗꯣꯛꯆꯕ ꯇꯥꯏ. ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯖꯗꯨꯅ ꯂꯩꯊꯣꯔꯛꯇꯨꯅ ꯑꯐꯕ ꯋꯥꯄꯥꯎꯗ ꯊꯥꯖꯧ. ꯃꯥꯔꯛ ꯄꯟꯗꯨꯞ 12:5. ꯑꯐꯕ ꯄꯥꯎ, ꯌꯤꯁꯨꯅ ꯁꯤꯕ ꯐꯨꯝꯕ ꯍꯤꯡꯒꯠꯄ, ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯊꯥꯖꯗꯨꯅ ꯂꯧꯁꯤꯟꯕ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯆꯪꯖꯧ. ꯌꯤꯁꯨꯅ ꯍꯥꯏ, ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯃꯤ ꯑꯗꯣ ꯑꯩꯅ ꯈꯛ ꯇꯥꯟꯊꯣꯛꯂꯣꯏ. ꯌꯤꯁꯨꯒꯤ ꯏꯅ ꯄꯥꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤ. ꯈ꯭ꯔꯤꯁꯇꯅ ꯍꯥꯏ, ꯑꯩꯒꯤ ꯋꯥ ꯇꯥꯕ ꯑꯃꯁꯨꯡ ꯑꯩꯕꯨ ꯊꯥꯔꯛꯄ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯐꯪꯂꯦ. ꯃꯍꯥꯛ ꯋꯥꯌꯦꯜ ꯇꯧꯕꯤꯔꯔꯣꯏ. ꯃꯍꯥꯛꯇꯤ ꯑꯁꯤꯕꯗꯒꯤ ꯑꯍꯤꯡꯕꯗ ꯂꯥꯟꯊꯣꯛꯂꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯃꯥꯡꯗ ꯆꯨꯝꯅ ꯂꯩ. ꯑꯩꯈꯣꯏ ꯏꯁꯣꯔꯗꯒꯤ ꯏꯪꯊꯕ ꯐꯪꯂꯦ. ꯔꯣꯃꯤꯌꯣ 5:5. ꯌꯤꯁꯨꯕꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯍꯤꯡꯕꯗꯨ ꯐꯪꯂꯦ. ꯌꯤꯁꯨꯕು ꯐꯪꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯍꯤꯡꯕꯗꯨ ꯐꯪꯗ꯭ꯔꯤ. ꯑꯗꯣꯝꯅ ꯅꯧꯅ ꯄꯣꯛꯄ ꯑꯅꯧꯕ ꯄꯨꯟꯁꯤ ꯐꯪꯂꯒ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯏꯕꯜ ꯄꯥꯎ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯃꯉꯥꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛꯁꯨ ꯑꯣꯏꯔꯤꯕꯅꯤ. ꯑꯍꯥꯟꯕ ꯄꯤꯇꯔ 2:2 ꯍꯥꯏꯕꯒꯨꯝ, ꯅꯧꯅ ꯄꯣꯛꯄꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯒꯨꯝꯅ ꯁꯪꯒꯣꯝ ꯑꯗꯨ ꯄꯥꯝꯖꯧ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯍꯥꯏꯖꯕ, ꯂꯣꯏꯅꯅ ꯏꯕꯨꯡꯉꯣꯗ ꯅꯛꯁꯤꯟꯖꯕ. ꯀꯔꯤꯃꯠꯇ ꯂꯥꯡꯇꯛꯅꯒꯅꯨ. ꯅꯍꯥꯛꯀꯤ ꯑꯋꯥꯠꯄ ꯑꯗꯨꯒꯤꯗꯃꯛ ꯅꯤꯖꯧ. ꯃꯤꯑꯣꯏꯕꯒꯤ ꯈꯥꯡ ꯍꯩꯕꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯏꯁꯣꯔꯅ ꯄꯤꯕ ꯏꯪꯊꯕ ꯑꯗꯨꯅ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗ ꯇꯤꯟꯅꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯃꯁꯨꯡ ꯋꯥꯈꯜꯕꯨ ꯉꯥꯛꯁꯤꯟꯕꯤꯒꯅꯤ. ꯐꯤꯂꯤꯞꯄꯣ ꯄꯟꯗꯨꯞ 3:6-8. ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯖꯤꯁꯨꯅ ꯅꯍꯥꯛꯀꯤꯗꯃꯛ ꯇꯧꯕꯤꯈ꯭ꯔꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯀꯌꯥꯗ
ꯊꯧꯖꯥꯟꯕꯤꯈꯤꯕꯒꯦ ꯍꯥꯏꯕꯁꯦ ꯃꯤꯁꯤꯡꯗ ꯇꯝꯃꯨ. ꯃꯥꯔꯛ 12:18. ꯑꯊꯦꯝꯕ ꯇꯥꯔꯕꯗ ꯏꯕꯨꯡꯉꯣꯕꯨ ꯀꯧꯖꯧ. ꯑꯊꯦꯝꯕ ꯐꯪꯂꯕ ꯃꯤꯁꯤꯡꯕꯨ ꯃꯍꯥꯛꯅ ꯄꯥꯡꯕꯤꯕ ꯉꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯊꯦꯝꯕ ꯇꯥꯗꯨꯅ ꯑꯋꯥꯕ ꯅꯪꯈꯤ. ꯅꯍꯥꯛꯅ ꯄꯥꯞ ꯇꯧꯔꯕꯗꯤ ꯏꯁꯣꯔꯗ ꯅꯍꯥꯛꯀꯤ ꯄꯥꯞ ꯍꯥꯏꯗꯣꯛꯆꯧ. ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯏꯁꯣꯔꯗ ꯍꯥꯏꯗꯣꯛꯆꯔꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯑꯔꯥꯜ ꯂꯧꯏ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯒꯅꯤ. ꯑꯍꯥꯟꯕ ꯌꯣꯍꯥꯟ 1:9. ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡꯗ ꯇꯤꯟꯅꯅꯕ ꯍꯣꯠꯅꯧ. ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ. ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯨꯝꯅ ꯅꯈꯣꯏꯁꯨ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ. ꯌꯣꯍꯥꯟ 15:19. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯜꯂꯨ. ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯋꯥ ꯑꯗꯨ ꯏꯟꯖꯒꯅꯤ. ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯅ ꯅꯍꯥꯛꯀ ꯂꯣꯏꯅꯔꯤ. ꯑꯩꯅ ꯅꯪꯕꯨ ꯈꯛ ꯊꯅꯝꯂꯣꯏ, ꯑꯩꯅ ꯅꯪꯕꯨ ꯈꯛ ꯁꯣꯊꯍꯜꯂꯣꯏ. ꯏꯕꯨꯡꯉꯣ, ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ. ꯑꯗꯨꯒ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯑꯃꯃꯝꯒꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯄꯣꯛꯄ ꯏꯪꯊꯕ ꯄꯨꯟꯁꯤ ꯑꯗꯣ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯍꯥꯏꯕꯁꯦ ꯊꯥꯖꯔꯕꯁꯤꯡꯅꯁꯨ ꯊꯥꯖꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯒꯤ ꯃꯄꯥꯟꯅ ꯅꯧꯅ ꯄꯣꯛꯄ ꯄꯨꯟꯁꯤ, ꯏꯪꯊꯕ ꯄꯨꯟꯁꯤ, ꯑꯁꯥ ꯌꯥꯎꯕ ꯄꯨꯟꯁꯤ ꯑꯗꯨ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ. ꯊꯦꯡꯛ ꯌꯨ. ꯊꯥꯒꯠꯆꯔꯤ. ꯌꯨꯝꯗ ꯍꯜꯂꯅꯤ. ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯆꯠꯇꯨꯅ ꯂꯩ. ꯃꯇꯝꯒꯤ ꯏꯆꯦꯜꯗ ꯆꯠꯇꯨꯅ ꯂꯩ. ꯍꯜꯂꯅꯤ, ꯍꯜꯂꯅꯤ ꯑꯩꯒꯤ ꯌꯨꯝꯗ. ꯃꯇꯝꯒꯤ 이젠다 ꯆꯠꯇꯨꯅ ꯂꯩ. ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯂꯥꯜꯂꯤ, ꯑꯀꯥꯒꯨꯝ ꯑꯌꯥꯝꯕ. ꯄꯨꯛꯅꯤꯡꯗ ꯑꯋꯥ ꯅꯨꯡꯉꯥꯏꯕ, ꯅꯣꯛꯄ ꯀꯞꯄ ꯑꯌꯥꯝꯕ. ꯃꯇꯝꯒꯤ 이젠다 ꯆꯠꯇꯨꯅ ꯂꯩ. ꯃꯇꯝꯒꯤ 이젠다 ꯆꯠꯇꯨꯅ ꯂꯩ. ꯍꯜꯂꯅꯤ, ꯍꯜꯂꯅꯤ ꯑꯩꯒꯤ ꯌꯨꯝꯗ. ꯃꯇꯝꯒꯤ 이젠다 ꯆꯠꯇꯨꯅ ꯂꯩ. ꯅꯣꯡꯒꯤ ꯄ꯭ꯔꯚꯨ ꯊꯥꯒꯠꯁꯤ, ꯆꯨꯝꯕꯗ ꯆꯤꯡꯕꯤꯅꯕ. ꯂꯝꯕꯤ ꯂꯝꯃꯨꯛꯅ ꯆꯠꯄ ꯌꯥꯏ, ꯄꯥꯞꯀꯤ ꯂꯝꯕꯤ ꯑꯍꯤꯡꯗ. ꯃꯇꯝꯒꯤ 이젠다 ꯆꯠꯇꯨꯅ ꯂꯩ. ꯃꯇꯝꯒꯤ 이젠다 ꯆꯠꯇꯨꯅ ꯂꯩ. ꯍꯜꯂꯅꯤ, ꯍꯜꯂꯅꯤ ꯑꯩꯒꯤ ꯌꯨꯝꯗ. ꯃꯇꯝꯒꯤ 이젠다 ꯆꯠꯇꯨꯅ ꯂꯩ. ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯀꯌꯥ ꯀꯌꯥ ꯑꯃꯃꯝ ꯂꯥꯟꯊꯣꯛꯇꯨꯅ, ꯂꯝꯖꯦꯜ ꯇꯥꯟꯅꯕ ꯂꯣꯏꯗꯨꯅ, ꯊꯋꯥꯏ ꯌꯨꯝꯗ ꯍꯜꯂꯅꯤ. ꯃꯇꯝꯒꯤ 이젠다 ꯆꯠꯇꯨꯅ ꯂꯩ. ꯃꯇꯝꯒꯤ 이젠다
ꯂꯥꯅꯤ ꯑꯩꯒꯤ